अहानबदा यामना मरोइबा अपडेट खरा थमजगे मणिपुरी लेंगाकना अथौबा BSF Deepak सिंगा खमगी इमुंगदो लुपा लाख तरागी एक्सग्रेसिया पीरगनी हाइना लाउथोखरे मथंगी अपडेट असन आरामबाई टेंगुल यूनिट 62 दगी लखचरके हौखिबा डेट तरा मे इंडिया पाकिस्तान क्रॉस बॉर्डर फायरिंग द RS पुरा सेक्टर द लैखिद्रबा मैते अथौबा BSF Deepak सिंगा खमबु आरामबाई टेंगुल यूनिट 62 ना वांगबा थाकदे काई खुमना उच्चरी लेहुरिबा अथौबगी इमुंग मनुंगी मरुक मपांग खुदिंगमक की अवाबद सरुक याजरी लागिबा तांग 13 मे 2025 ट्यूसडे नुमित पुंगफम पुंग अमा ताबा मतमदा अथुबगी लैरोन चनबा असिसु आरामबाई टेंगुल इचिलिनाउ सिंगबसु सरुक याबियु हाइना नुनुकनसु पाउजेंजरी एड्रेस जरीपुक यम्बेम मथक लेकाई नियर यम्बेम PSC कंट्रोल रूम यूनिट 62 इम्फाल ईस्ट अदुगा मथंगी अपडेट असना जुंताना केने बिगी केम द या स्ट्राइक तौदुर बोम था थकरे जुंतागा केने बिगी कन्ना खुत थोकनरी लोकेशन तोंजांगनी हाइना कंगलैपा क्यापुन बखोलाउना अपडेट तुबिरी नाउपुराबी मौना अमा लेखथरकपदगी लेखिद्रे मसागी चही कुनगा माथोय खक्ता ngairibi tha nipan gi angang नाउपुराबी तबुल मनिंग लेकाइदगी इरुंगबम अबेसना अमा पुरोइबा आइसना तोंबा कौबी मौना अमा खंगौदना ngarang numidang pung mapalom tarakpada mayumda lektharakpadagi kanba ngamdana lekhidre hairi mahak lai harawa yengba chatnaba thorang tawringai da kok yamna chi hairamnaga lektharakpadagi jenims ta laikana naba pukhatlubada kanba ngamdana lekhidabani hairi security force na lalhoba ahum fagat pangamkhibada natana huran khiba amadi lakhiba gari ani su fagat pangamkre security force na lokalakpa section thorangi saruk ama oina lamda masigi tongan tongan ba mafam singda chathakhiba search operation da lalhoba ahum fagat pangamkhiba ga loinana huran khiba amadi namduna lakhiba gari ani su fagat pangamle hairi police ki pawasin hai ngarang Imphal East ki Porongpa DC Road water supply complex manaktagi pripaki lanmi ama fagat ki faraba lanmi adu top khongnang makong lane number 10 dagi RK Johnny Singh Elias ngan ba kuman kun nga mga kawi mangondagi dima letter mapan laptop ama mobile phone ani lupa lising mga ga chamanga yawa wallet ama su fagat ki hairi matam ikan Canada na security force ki kangbuna khuraya ngom laikai da chathakiba operation da KCP PWJ gilanmi ani su fagat ki hairi faraba sing adudi angom Ravi Singh Elias nganba nifuga taruk kawi mangwandagi mobile phone ama recover tawba ngamlei hairi makha thana chatharakpa thiba humbagi thabakta su lilong usoi pokpidagi sulup asima ki member Buya Mayum Arif Khan kontra fagat ki mangwandagi mobile phone ama SIM card ani recover tawba ngamlei hairi faraba sing ado miyamdagi namduna sel khaibada chenaba miyoi ngaktani hairi amaromda Manipur police na chathakiba drive ta huran kiba amadi namduna lakiba gari ani fagat pangam kiba ga loinana gari nifuga nipan gi tinted glassing lothop pangam ki hairi Iduning thogi poster ki lokhachar ke lana sida Yuki gi Basi drone Turkey gi Songa drone amadi kamikaze drone 400 kuma Pakistan na season aduna India da attack toraki India gi BrahMos missile na Pakistan gi military base sing da target tauki BrahMos missile supersonic oiba maram na Pakistan gi radar na fabangam khide aduga India na tawbo target khuding pan ki lana sida China gi air defense system khakta na US gi Pakistan na laiba Air Surveillance Radar ANTPS 43 System 6 ki manungda ahum thugai ki hariba se Pakistan na laiba US ki F-16 ani kai khiba adugi mathaktani Rawalpindi gi Chaglala da laiba Nur Khan military base asi BrahMos missile na attack tawkhibadagi Pakistan da chawba threat ama oiki marangdi Nur Khan military base asi da kilometer ama manungda Pakistan gi nuclear bomb facilitation center lai Karigumba BrahMos missile na Pakistan gi nuclear facilitation center asida kapsin ki bataraga gidi Pakistan da soba nuclear bomb pokhairagani BrahMos missile degi safe oina na ba Pakistan gi defense line sulaitre international protocol gi manung innadi nuclear facilitation center da bomb thada ba missile kapsin bahaiba si yade Pakistan gi nuclear bomb asi India da kamna bagira natraga safe location da thaidolaga thamna bagira Pakistan nuclear bomb movement over India na satellite image tagi urakhi nuclear bomb gi wafam laklabani na wafam asi lure aduna US ki president da Pakistan amadi India lepa ani na pau tamle nuclear gi serious threat lakpa dagi US pressure da India amadi Pakistan ceasefire towan khiba asi UK na lan haudringai mamang da Pakistan da cargo plane ama thaduna military equipment thingkiba agi report iduning thau status tasu ikre Turkey gi cargo plane ama Pakistan da takibagi wafam su mamang da phongdokre US ka yamna nakna chaminari ba UK na Pakistan da indirect support tawa maram na India Pakistan lan yaroi hairamba US na mediator oina paisilakhi Pakistan gi military equipment ase haujiki oina China gi ATPs oijaba taragasu
ꯃꯃꯥꯡꯗ ꯌꯨꯑꯦꯁꯇꯒꯤ ꯂꯩꯈꯤꯕ ꯃꯤꯂꯤꯇꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯂꯥꯟ ꯑꯁꯤꯗ ꯆꯤꯅꯥ, ꯕꯪꯒ꯭ꯂꯥꯗꯦꯁ ꯈꯛꯇ ꯅꯠꯇꯅ ꯌꯨꯑꯦꯁ ꯑꯃꯗꯤ ꯌꯨꯀꯦꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯆꯪꯗ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯁꯟꯗꯣꯔꯛꯏ꯫ ꯌꯨꯀꯦꯒꯤ ꯔꯣꯏꯇꯔ, BBC ꯄꯥꯀꯤꯁꯇꯥꯟ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥꯗ ꯀꯟꯅ ꯁꯟꯗꯣꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯄꯥꯒꯥꯟꯗꯥ ꯑꯁꯤ ꯌꯨꯑꯦꯁ ꯑꯃꯗꯤ ꯆꯤꯅꯥꯒꯤ ꯃꯤꯂꯤꯇꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯏꯐꯦꯛꯇꯤꯚ ꯑꯣꯏꯔꯛꯇꯕꯗ ꯑꯗꯨ ꯀꯣꯚꯔ ꯑꯞ ꯇꯧꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯌꯨꯑꯦꯁ ꯑꯃꯗꯤ ꯆꯤꯅꯥꯒꯤ ꯈꯨꯠꯂꯥꯏ ꯌꯧꯅꯅꯕꯒꯤꯅꯤ꯫ ꯌꯨꯑꯦꯁꯀꯤꯗꯤ ꯋꯥꯔ ꯍꯥꯏꯕ ꯑꯁꯤ ꯕꯤꯖꯤꯅꯦꯁꯅꯤ, ꯆꯤꯅꯥꯁꯨ ꯃꯤꯂꯤꯇꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯄꯣꯖꯤꯁꯟ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤ ꯁꯥꯡꯊꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯗ ꯃꯤꯂꯤꯇꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟꯠꯒꯤ ꯑꯋꯥꯠꯄ ꯂꯩꯒꯗꯕ ꯃꯔꯝꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯣꯟ IMFꯇꯒꯤ ꯄꯤꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤꯗꯤ ꯐꯣꯔꯦꯟ ꯔꯤꯖꯔꯚ ꯐꯟꯗ USD 686.15 ꯕꯤꯂꯤꯌꯟ ꯂꯩ꯫ GDP ꯒ꯭ꯔꯣꯊꯁꯨ 6.2%ꯅꯤ꯫ ꯗꯤꯐꯦꯟꯁ ꯕꯖꯦꯠꯁꯨ USD 75 ꯕꯤꯂꯤꯌꯟꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯄꯥꯀꯤꯁꯇꯥꯟꯗ ꯄꯤꯔꯤꯕ IMF ꯂꯣꯟ ꯑꯁꯤꯗ ꯀꯟꯗꯤꯁꯟ ꯈꯔꯗꯤ ꯊꯝꯂꯤ꯫ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯑꯣꯄꯔꯦꯁꯟꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯂꯣꯟꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏ 3 ꯐꯥꯒꯠꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯑꯣꯄꯔꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯀꯝꯄ꯭ꯂꯦꯛꯁ ꯃꯌꯥꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯄ꯭ꯔꯤꯄꯥꯛꯀꯤ ꯑꯦꯛꯇꯤꯚ ꯀꯦꯗꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ꯫ ꯍꯥꯏꯔꯤꯕꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ RK ꯖꯣꯅꯤ ꯑꯦꯂꯥꯏꯁ ꯉꯥꯟꯕ ꯈꯨꯃꯟ 25 ꯀꯧꯏ꯫ ꯇꯣꯞ ꯈꯣꯡꯅꯥꯡꯃꯈꯣꯡ ꯂꯦꯟ ꯅꯝꯕꯔ 10ꯗꯒꯤꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯗꯤꯃꯥꯟ ꯂꯦꯇꯔ 9, ꯂꯦꯞꯇꯣꯞ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯨꯔꯥꯏ ꯑꯉꯣꯝ ꯂꯩꯀꯥꯏꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗꯅ KCP ꯄꯤꯄꯜꯁ ꯋꯥꯔꯜ ꯒ꯭ꯔꯨꯞꯀꯤ ꯀꯦꯗꯔ ꯑꯃ ꯐꯥꯔꯤ꯫ ꯃꯃꯤꯡꯅ ꯉꯥꯉꯣꯝ ꯔꯕꯤ ꯑꯦꯂꯥꯏꯁ ꯉꯥꯟꯕ 43 ꯀꯧꯏ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯌꯥꯝꯗꯒꯤ ꯅꯝꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤꯗꯒꯤꯁꯨ KCP PWGꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯍꯧꯈꯤꯕ ꯇꯥꯡ 10ꯗ ꯐꯥꯔꯦ꯫ ꯃꯃꯤꯡꯅ ꯕꯨꯌꯥꯃꯌꯨꯝ ꯑꯥꯔꯤꯐ ꯈꯥꯟ 25 ꯀꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯑꯦꯟꯇꯤ ꯁꯣꯁꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯒꯥꯔꯤ 2 ꯐꯥꯒꯠꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯒ ꯃꯔꯤ ꯂꯩꯅꯅ ꯇꯤꯟꯇꯦꯗ ꯒ꯭ꯂꯥꯁꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛꯁꯨ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯑꯦꯛꯖꯥꯝꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯀꯃꯤꯇꯤ ꯁꯦꯝꯂꯦ ꯏꯗꯨꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ꯫ ꯑꯦꯛꯖꯥꯝꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯀꯃꯤꯇꯤ ꯁꯦꯝꯂꯦ ꯍꯥꯏꯅ ꯏꯗꯨꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯎꯔꯦꯝ ꯄ꯭ꯔꯕꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯣꯁꯦꯝꯅ ꯂꯧꯕ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥ ꯐꯜ ꯂꯥꯎꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯕꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯕꯣꯁꯦꯝꯒꯤ ꯆꯦꯌꯔꯃꯦꯟ ꯑꯈꯥꯝ ꯖꯣꯏꯀꯨꯃꯥꯔ, ꯏꯗꯨꯀꯦꯁꯟ ꯑꯦꯖꯀꯤ ꯗꯥꯏꯔꯦꯛꯇꯔ NG ꯕꯣꯒꯦꯟꯗ꯭ꯔ, ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯤꯇꯦꯂꯥꯜ ꯁꯔꯃ, ꯕꯣꯁꯦꯝꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯌꯥꯝ ꯊꯣꯏꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯗꯨꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯎꯔꯦꯝ ꯄ꯭ꯔꯕꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯒꯤ ꯑꯦꯛꯖꯥꯝ ꯑꯅꯤꯃꯛ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯐꯒꯠꯂꯕꯁꯨ ꯃꯐꯝ ꯈꯔꯗ ꯆꯨꯝꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯦꯛꯖꯥꯝꯁꯤꯡꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯑꯃꯗꯤ ꯑꯁꯣꯏꯕꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯀꯃꯤꯇꯤ ꯁꯦꯝꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯦꯛꯖꯥꯝꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯕ ꯇꯧꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯄꯔꯁꯦꯟꯇꯦꯖ ꯋꯥꯡꯅ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯑꯃꯗꯤ ꯃꯃꯥ-ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯔꯗꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯤꯅꯦꯄꯣꯂꯤꯁꯤꯞ ꯂꯩꯇꯕꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ, ꯏꯄꯥꯛ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟ ꯃꯅꯤꯄꯨꯔꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯖꯣꯏꯗꯤꯞ ꯃꯦꯃꯣꯔꯤꯌꯦꯜ ꯐꯥꯎꯟꯗꯦꯁꯟ ꯏꯝꯐꯥꯜꯅ ꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨꯅ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯋꯥꯔꯗ ꯀꯌꯥ ꯐꯪꯂꯛꯈ꯭ꯔꯕ ꯐꯤꯂꯝꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯗꯤꯁꯤꯡ ꯉꯁꯤ ꯅꯨꯡꯊꯤꯜ ꯀꯛꯋꯥꯒꯤ ꯕꯤꯁꯥꯜ ꯃꯥꯔꯠꯇ ꯂꯩꯕ ꯀꯨꯃꯦꯛ ꯁꯤꯅꯦꯃꯥꯗ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯑꯈꯟꯅꯅ ꯃꯤꯌꯥꯝꯗ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯂꯤꯖꯦꯟꯗꯔꯤ ꯑꯦꯛꯇꯔ ꯀꯥꯡꯉꯕꯝ ꯇꯣꯝꯕ, ꯌꯦꯡꯈꯣꯝ ꯔꯣꯃꯥ ꯑꯃꯗꯤ ꯐꯤꯂꯝꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯔꯥꯏꯇꯔ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯗꯥꯛꯇꯔ RK ꯅꯌꯟꯁꯅꯥꯅ ꯄꯨꯟꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯐꯤꯂꯝꯁꯤꯒꯤ ꯆꯤꯐ ꯀꯟꯁꯜꯇꯦꯟꯠ, ꯁ꯭ꯀ꯭ꯔꯤꯟꯄ꯭ꯂꯦ ꯔꯥꯏꯇꯔ ꯑꯣꯏꯔꯤꯕ ꯈꯣꯏꯔꯥꯛꯄꯝ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯑꯃꯁꯨꯡ ꯐꯤꯂꯝꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯤꯅꯦꯄꯣꯂꯤꯁꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕ ꯁꯤꯅꯦꯄꯣꯂꯤꯁꯤ ꯆꯠꯅꯍꯟꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯅ ꯁꯤꯡꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯁꯤꯟꯕ ꯉꯝꯂꯤꯕ ꯑꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯩꯇꯕꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯨ ꯃꯃꯤ ꯁꯥꯝꯈꯤꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯣꯛꯈꯠꯅꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯐꯤꯂꯝꯅ ꯂꯣꯜ, ꯅꯥꯠ, ꯆꯠꯅꯕꯤ ꯑꯃꯗꯤ ꯀꯜꯆꯔ ꯌꯣꯛꯈꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ꯫ ꯐꯤꯂꯝ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯆꯍꯤꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 9ꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯗꯦꯚꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯂꯤꯖ ꯇꯧꯈꯤꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯀꯤ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯑꯦꯋꯥꯔꯗ ꯀꯌꯥꯃꯔꯨꯝ ꯐꯪꯕ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯐꯤꯂꯝ ꯑꯦꯖꯨꯀꯦꯁꯟ ꯑꯦꯟড ꯋꯦꯜꯐꯦꯌꯔ ꯐꯥꯎꯟꯗꯦꯁꯟ
ꯑꯔꯣꯏꯕꯗ ꯃꯍꯥꯔꯥꯁꯇ꯭ꯔꯅ ꯁꯤꯟꯈꯤꯕ ꯃꯉꯥꯁꯨꯕ ꯔꯤꯜꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜꯗ ꯕꯦꯁ ꯁꯣꯁꯤꯌꯦꯜ ꯐꯤꯜꯝ, ꯕꯦꯁ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯗꯤ ꯕꯦꯁ ꯃꯦꯜ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈꯤ꯫ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯇꯔꯨꯛꯁꯨꯕ ꯈ꯭ꯔꯥꯎꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 2025ꯇ ꯕꯦꯁ ꯐꯤꯆꯔ ꯐꯤꯜꯝ, ꯕꯦꯁ ꯁ꯭ꯇꯣꯔꯤ, ꯕꯦꯁ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯗꯤ ꯌꯔ 2025 ꯑꯃꯗꯤ ꯕꯦꯁ ꯑꯦꯛꯇꯔ ꯃꯦꯜ ꯑꯚꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝꯅ ꯐꯪꯂꯛꯈꯤ꯫ ꯃꯨꯝꯕꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯚꯥꯔꯠ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯁꯤꯅꯦꯃꯥ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 2025ꯇ ꯕꯦꯁ ꯐꯤꯆꯔ ꯐꯤꯜꯝ, ꯕꯦꯁ ꯗꯥꯏꯔꯦꯛꯇꯔ, ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯏꯊꯣꯏ ꯑꯣꯏꯅꯥꯝ, ꯕꯦꯁ ꯁꯄꯣꯔꯇꯤꯡ ꯑꯦꯛꯇꯔ ꯐꯤꯃꯦꯜ ꯔꯆꯅꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯃꯗꯤ ꯕꯦꯁ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯜ ꯃꯦꯜ ꯅꯥꯎꯕꯣꯏ ꯍꯨꯏꯗ꯭ꯔꯣꯝꯅ ꯇꯥꯔꯛꯈꯤ꯫ ꯏꯟꯗꯤꯌꯟ ꯐꯤꯜꯝ ꯃꯦꯀꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯁꯤꯟꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯇꯦꯂꯪꯒꯥꯅꯥ 2025ꯇꯁꯨ ꯕꯦꯁ ꯁ꯭ꯇꯣꯔꯤ, ꯕꯦꯁ ꯗꯥꯏꯔꯦꯛꯇꯔ, ꯕꯦꯁ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯈꯨꯔꯥꯛꯄꯝ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯑꯃꯗꯤ ꯕꯦꯁ ꯑꯦꯗꯤꯇꯔ ꯃꯍꯦꯟꯗ꯭ꯔ ꯀꯥꯝꯁꯅ ꯐꯪꯂꯛꯈꯤ꯫ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 8ꯇ ꯍꯔꯤꯍꯔꯥꯈꯂꯥ ꯚꯕꯟ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯄꯥꯡꯊꯣꯛꯈꯤꯕ ꯖꯣꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 2025ꯇ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨ ꯕꯦꯁ ꯐꯤꯆꯔ ꯐꯤꯜꯝꯒꯤ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯦꯋꯥꯔꯗ ꯐꯪꯂꯛꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯌꯥꯍꯧ ꯊꯦꯡꯕ ꯈꯣꯏꯃꯨ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯑꯦꯟꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 10ꯒꯤ ꯃꯊꯛꯇ ꯑꯦꯟꯇ꯭ꯔꯤ ꯇꯧꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯈꯔꯗ ꯑꯦꯋꯥꯔꯗ ꯋꯤꯅꯤꯡ ꯑꯣꯏꯕ ꯉꯝꯈꯤꯗꯦ꯫ ꯐꯦꯁꯇꯤꯚꯦꯜ ꯈꯔꯗꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯇꯕꯁꯨ ꯌꯥꯎꯈꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯂꯦꯛꯇꯤ ꯇꯧꯔꯛꯂꯒ ꯑꯦꯋꯥꯔꯗ ꯋꯤꯅꯔꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯇꯕꯁꯨ ꯌꯥꯎꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯒꯤ ꯂꯥꯟ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯅꯤ ꯐꯝ ꯃꯤꯍꯧꯕꯒꯤ ꯅꯠꯇꯦ꯫ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯨꯡꯒꯥꯎꯅꯕ, ꯍꯤꯡꯁꯥꯇꯅ ꯃꯥꯡ ꯊꯥꯔꯒ ꯃꯩꯇꯩꯁꯤꯡꯗ ꯂꯦꯞꯇꯅ ꯆꯠꯊꯈꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯅꯤ, ꯐꯝ ꯃꯤꯍꯧꯕꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯆꯍꯤ 2,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯉꯁꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯔꯝꯅ ꯀꯟꯗꯨꯅ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯕ, ꯌꯦꯡꯁꯤꯟꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯂꯤ꯫ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯉꯥꯛꯄ ꯀꯟꯕꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯊꯦꯡ ꯀꯌꯥꯗ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯀꯠꯊꯣꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯀꯥꯎꯕ ꯌꯥꯔꯣꯏ꯫ 1819ꯗꯒꯤ 1926 ꯐꯥꯎꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯅꯪꯈ꯭ꯔꯕꯁꯨ ꯊꯧꯅꯥ ꯐꯔꯕ ꯃꯇꯝꯗꯨꯒꯤ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯑꯋꯥꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯪ 1891ꯗ ꯊꯣꯛꯈꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯏꯪ ꯀꯨꯝꯖꯥ 1904ꯗ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯏꯪ ꯀꯨꯝꯖꯥ 1939ꯗ ꯊꯣꯛꯈꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯗꯨꯁꯨ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯅ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯈꯨꯠꯁꯦꯝꯒꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯆꯠꯊꯗꯨꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯊꯧꯅꯥ ꯐꯔꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯈꯤꯕ ꯀꯨꯝꯖꯥ 2001ꯒꯤ ꯖꯨꯟ 13ꯗꯒꯤ 19 ꯐꯥꯎꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯦꯅꯦꯁꯤꯌꯟ ꯑꯥꯏꯑꯦꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯈꯤꯕ ꯄꯤꯁ ꯇꯣꯛꯀꯤ ꯃꯔꯨꯝꯗ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯊꯧꯅꯥ ꯐꯔꯕ ꯂꯝꯗꯝꯁꯤꯒꯤ ꯃꯄꯥꯔꯤ 19ꯅ ꯊꯋꯥꯏ ꯀꯠꯇꯨꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯗꯤ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯆꯠꯊꯔꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯂꯣꯡ ꯀꯌꯥꯗ ꯊꯧꯅꯥ ꯐꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ-ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈꯤꯕ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯤꯑꯣꯏ 150 ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯑꯣꯏ 60,000 ꯍꯦꯟꯕꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ 60,000 ꯍꯦꯟꯅ ꯆꯪꯖꯐꯝ ꯂꯧꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯥꯀꯨꯔꯥꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ, ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯁꯨ ꯀꯥꯎꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯈ꯭ꯋꯥꯏꯔꯥꯝꯕꯟ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯑꯃꯗꯤ ꯈ꯭ꯋꯥꯏꯔꯥꯝꯕꯟ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯃꯥꯏꯑꯣꯟ ꯑꯃꯗ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕꯅꯤ꯫
ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯔꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯂꯥꯟꯅꯤ, ꯂꯩꯕꯥꯛꯀꯤ ꯐꯝ ꯃꯤꯍꯧꯕꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝ ꯃꯨꯟꯅꯕꯒꯤ ꯏꯍꯧꯗ ꯇꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯆꯠꯊꯔꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯃꯨꯟꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯒꯤ ꯂꯥꯜꯍꯧ ꯆꯪꯁꯤꯜꯂꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯅꯝꯊꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯇꯣꯛꯂꯒ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯖꯥꯂꯤꯡꯉꯝ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯅ ꯂꯥꯟꯗꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ, ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ, ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯉꯁꯤꯃꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯝꯗꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ ꯕꯣꯁꯦꯝꯅ ꯂꯧꯕ SSLC ꯑꯦꯛꯖꯥꯝꯒꯤ ꯐꯜ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏꯒꯤ ꯆꯥꯗ 91.38 ꯄꯥꯁ ꯇꯧꯔꯦ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ SSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯐꯜ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ ꯆꯥꯗ 91.39ꯒꯤ ꯆꯥꯡꯗ ꯄꯥꯁ ꯇꯧꯔꯦ꯫ ꯉꯁꯤ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯕꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ SSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯐꯜ ꯑꯗꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯍꯩꯔꯣꯏ 37,052 ꯑꯟꯔꯣꯜ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ 36,986 ꯑꯦꯛꯖꯥꯝ ꯊꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ 18,556ꯅ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯃꯍꯩꯔꯣꯏ 18,387ꯅ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯄꯨꯟꯅ ꯃꯍꯩꯔꯣꯏ 36,943 ꯊꯥꯕꯒꯤ ꯃꯅꯨꯡꯗ ꯆꯥꯗ 91.39ꯒꯤ ꯆꯥꯡꯗ ꯃꯍꯩꯔꯣꯏ 33,755 ꯄꯥꯁ ꯇꯧꯈꯤ꯫ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯆꯥꯗ 82.32, ꯒꯚꯔꯟꯃꯦꯟꯠ ꯑꯦꯗꯦꯗ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯆꯥꯗ 91.38 ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯆꯥꯗ 94.15ꯒꯤ ꯆꯥꯡꯗ ꯄꯥꯁ ꯇꯧꯈꯤ꯫ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯃꯍꯩꯔꯣꯏ ꯆꯥꯗ 100 ꯄꯥꯁ ꯇꯧꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯄꯥꯁ ꯇꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯆꯥꯗ 96.67 ꯑꯗꯨꯒ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯅ ꯃꯍꯩꯔꯣꯏ ꯆꯥꯗ 95.52ꯒꯤ ꯆꯥꯡꯗ ꯄꯥꯁ ꯇꯧꯈꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯕꯣꯁꯦꯝꯅ ꯂꯧꯕ SSLC ꯑꯦꯛꯖꯥꯝꯗ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ ꯑꯃꯁꯨꯡ ꯗꯤꯚꯤꯖꯟꯅꯆꯤꯡꯕꯒꯤ ꯁꯤꯁꯇꯦꯝ ꯂꯩꯔꯝꯈꯤꯕ ꯑꯗꯨ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020ꯒꯤ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯂꯥꯏꯟꯗ ꯁꯔꯇꯤꯐꯤꯀꯦꯠ ꯀꯝ ꯒ꯭ꯔꯦꯗ ꯁ꯭ꯇꯦꯠꯃꯦꯟꯠꯗ ꯒ꯭ꯔꯦꯗ ꯑꯃꯁꯨꯡ ꯒ꯭ꯔꯦꯗ ꯄꯣꯏꯟꯠ ꯁꯤꯁꯇꯦꯝꯗ ꯑꯣꯏꯅ ꯕꯣꯔꯗꯀꯤ ꯑꯣꯏꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜ 10ꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯄꯔꯤꯈ꯭ꯌꯥꯒꯤ ꯔꯤꯖꯜꯇꯗ ꯄꯣꯖꯤꯁꯟ ꯑꯃꯁꯨꯡ ꯗꯤꯚꯤꯖꯟ ꯁꯤꯁꯇꯦꯝ ꯌꯥꯎꯗ꯭ꯔꯦ꯫ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯔꯇꯤꯐꯤꯀꯦꯠ ꯀꯝ ꯒ꯭ꯔꯦꯗ ꯁꯤꯁꯇꯦꯝ ꯑꯣꯏꯅ ꯏꯁꯨ ꯇꯧꯔꯒꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯥꯏꯖ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ May 28ꯇꯒꯤ ꯕꯣꯔꯗꯇ ꯂꯥꯛꯂꯒ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯀꯝ ꯒ꯭ꯔꯦꯗ ꯁꯤꯁꯇꯦꯝ ꯀꯂꯦꯛ ꯇꯧꯔꯕ ꯌꯥꯒꯅꯤ꯫ ꯄ꯭ꯔꯣꯚꯤꯖꯅꯦꯜ ꯁꯔꯇꯤꯐꯤꯀꯦꯠ ꯀꯝ ꯒ꯭ꯔꯦꯗ ꯁꯤꯁꯇꯦꯝꯁꯨ May 15ꯗꯒꯤ ꯏꯁꯨ ꯇꯧꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯍꯧꯗ꯭ꯔꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯔꯤꯒꯨꯂꯔ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ SSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯕ ꯄꯥꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯗ ꯄꯔꯤꯈ꯭ꯌꯥꯒꯤ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯈꯤꯕꯗꯒꯤ ꯄꯥꯔꯒ ꯅꯨꯃꯤꯠ 45ꯅꯤꯒꯤ ꯃꯅꯨꯡꯗ ꯀ꯭ꯂꯥꯁ 10ꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯡ ꯆꯟꯕ ꯌꯥꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯃꯤꯡ ꯆꯜꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯈꯤꯕꯒ ꯅꯨꯃꯤꯠ 60ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯣꯔꯗꯇ ꯌꯧꯍꯜꯂꯛꯀꯗꯕꯅꯤ꯫ ꯉꯁꯤ ꯂꯥꯎꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯠ ꯃꯥꯔꯛ 81 to 100 ꯐꯥꯎꯕꯗ ꯐꯪꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯒ꯭ꯔꯦꯗ A ꯑꯗꯨꯒ ꯒ꯭ꯔꯦꯗ ꯄꯣꯏꯟꯠꯅ 5, 61 to 80 ꯐꯥꯎꯕꯗ ꯐꯪꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯅ ꯒ꯭ꯔꯦꯗ B ꯑꯗꯨꯒ ꯒ꯭ꯔꯦꯗ ꯄꯣꯏꯟꯠꯅ 4, 85 to 60 ꯐꯥꯎꯕꯗ ꯐꯪꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯒ꯭ꯔꯦꯗ C ꯑꯗꯨꯒ ꯒ꯭ꯔꯦꯗ ꯄꯣꯏꯟꯠꯅ 3, 33 to 45 ꯐꯥꯎꯕꯗ ꯐꯪꯕꯁꯤꯡꯒꯤꯅ ꯒ꯭ꯔꯦꯗ D ꯑꯗꯨꯒ ꯒ꯭ꯔꯦꯗ ꯄꯣꯏꯟꯠꯅ 2 ꯑꯗꯨꯒ 0 to 32 ꯐꯥꯎꯕꯗ ꯐꯪꯕꯁꯤꯡꯒꯤꯅ ꯒ꯭ꯔꯦꯗ E ꯑꯗꯨꯒ ꯒ꯭ꯔꯦꯗ ꯄꯣꯏꯟꯠꯅ 1 ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫